ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯃꯗꯤ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯗꯒꯤ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯅ ꯄꯨꯔꯛꯄ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯍꯣꯡꯒꯟꯗꯕ ꯃꯇꯧꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨ ꯊꯤꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯧꯈꯠꯄꯤꯌꯨ꯫ ꯑꯩꯅ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯁꯦꯝ ꯑꯁꯤ ꯄꯤꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ"꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ"꯫ ꯃꯆꯥꯅꯨꯄꯤꯅ ꯈꯔ ꯍꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯁꯦꯝ ꯑꯁꯤ ꯄꯤꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ, ꯑꯅꯦꯝꯕ, ꯃꯁꯛ ꯐꯖꯕ, ꯑꯊꯤꯕ, ꯂꯥꯏꯔꯕ, ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇꯨꯗ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯁꯦꯝꯗꯨ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯦꯝꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯄꯤꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕꯗꯒꯤ ꯑꯃꯨꯛ ꯄꯤꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯁꯦꯝ ꯑꯗꯨ ꯑꯔꯣꯏꯕ ꯄꯔꯦꯡꯗ ꯂꯦꯞꯂꯤꯕ ꯑꯔꯣꯏꯕ ꯄꯥꯈꯪ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯐꯤꯖꯣꯜ ꯑꯣꯏꯔꯝꯗꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯄꯥꯈꯪ 100 ꯍꯦꯟꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯅꯥꯒꯤ ꯁꯦꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯑꯗꯨꯗꯤ ꯁꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯕ, ꯁꯦꯟꯖꯦꯛ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯗ ꯂꯨꯍꯣꯡꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯄꯥꯈꯪꯁꯤꯡꯒꯤ ꯄꯔꯦꯡꯗꯒꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯈꯜꯂꯨ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯔꯦꯡꯗꯨꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕꯗꯁꯨ ꯁꯦꯝꯗꯨ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯣ, ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯕ ꯌꯥꯔꯔꯣꯏ"꯫ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯀꯣꯅꯨꯡꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯒꯣꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯀꯩꯅ꯭ꯌꯥ ꯑꯃ ꯃꯌꯨꯝꯗ ꯄꯨꯔꯛꯄꯗꯨ ꯍꯔꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯕꯛꯀ ꯑꯃꯠꯇ ꯍꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯤꯡꯕꯗ ꯋꯥꯒꯗꯧꯔꯤꯗ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯁꯥꯎꯕꯤꯒꯅꯨ, ꯇꯞꯊꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯑꯐꯥꯎꯕꯤ ꯃꯣꯏꯊꯥꯞ ꯅꯥꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯪ ꯑꯃꯠꯇ ꯇꯠꯍꯟꯗꯅ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯉꯝꯃꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3ꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯁꯍꯔ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯍꯔꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯂꯣꯟꯕꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯎꯠ ꯃꯌꯥꯝꯗ ꯍꯥꯞꯇꯨꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯨꯄꯥ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫
ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯗꯨ ꯑꯣꯏꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯄा ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯇꯣꯂꯣꯞ ꯑꯗु ꯔꯥꯖꯀꯨꯃꯥरीꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯃꯥꯡꯖꯧꯅꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯔꯒ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ, ꯅꯍꯥꯛꯅ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯍꯔꯗꯨꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯆꯪꯂꯒ ꯃꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯈꯣ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯅꯍꯥꯛꯅ ꯆꯨꯞꯄꯤꯌꯨ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥरीꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯐꯝ 3 ꯍꯥꯏꯒꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯀꯥꯎꯒꯅꯨ꯫ ꯑꯍꯥꯟꯕꯗ, ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯑꯈꯥꯡ ꯀꯟꯕꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯉꯥꯏꯕ ꯀꯟꯕ ꯃꯤꯗꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯂꯣꯟꯕ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯍꯥꯟꯕ ꯀꯦꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯍꯥꯟꯅꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒꯨꯍꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯨꯍꯥꯗꯨ ꯏꯁꯤꯡ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯂꯣꯟꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏꯜ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯆꯠꯂꯒꯗꯤ ꯏꯁꯤꯡ ꯐꯪꯕ ꯒꯨꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯍꯥꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯒꯨꯍꯥꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯍꯥꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯀꯨꯝꯈꯤꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯨꯍꯥ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯛꯄ ꯉꯝꯂꯕꯗꯤ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨ ꯃꯄꯥꯟꯗ ꯂꯥꯡꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯂꯣꯟꯕ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯥꯁꯤꯡꯒꯤ ꯒꯨꯍꯥꯗꯨꯗꯒꯤ ꯏꯁꯤꯡ ꯄꯨꯔꯛꯄ ꯃꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯨꯍꯥꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝꯅ ꯂꯤꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛꯇꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯕꯗꯤ ꯂꯨꯄꯥ 40,000 ꯐꯪꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯂꯣꯟꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯒꯨꯍꯥꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯍꯥꯛ ꯏꯁꯤꯡꯗꯨ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯗ ꯅꯍꯥꯛ ꯁꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯁꯨ ꯆꯠꯂꯨ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯄꯨꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯝꯕ ꯉꯝꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥरी ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯅꯍꯥꯛ ꯑꯩꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯅꯍꯥꯛꯅ ꯍꯜꯂꯛꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯎꯠ ꯑꯃꯒꯤ ꯄꯣꯠ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯒꯙꯥ ꯑꯗꯨ ꯅꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯔꯥꯖꯀꯨꯃꯥरीꯒꯤ ꯅꯨꯄꯥꯗꯨ ꯒꯨꯍꯥꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯒꯅꯤ ꯇꯥꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯉꯣꯟꯗ ꯑꯣꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯀꯔꯝꯅ ꯊꯥꯒꯠꯀꯅꯤ? ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯎꯠ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯒꯤ ꯁꯤꯒꯗꯧꯔꯦ꯫ ꯅꯍꯥꯛꯅ ꯒꯨꯍꯥꯗ ꯀꯨꯝꯅꯕ ꯊꯧꯔꯤ ꯁꯤꯗ ꯂꯩꯔꯦ꯫ ꯃꯈꯣꯏ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯧꯔꯤꯗꯨ ꯀꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯒꯨꯍꯥꯗꯨꯗ ꯊꯧꯔꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯗꯕꯤꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯒꯨꯍꯥꯗꯨꯒꯤ ꯃꯈꯥ ꯌꯧꯕꯗ ꯇꯨꯔꯦꯜ ꯑꯄꯤꯛꯄ ꯑꯃ ꯆꯦꯟꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯔꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ." ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯈꯜꯂꯝꯃꯤ, "ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ." ꯃꯍꯥꯛ ꯑꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯔꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯇꯩꯒꯨꯝꯅ ꯗꯁꯥ ꯇꯥꯒꯅꯤ꯫ ꯍꯥꯏꯌꯨ, ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗꯒꯤ ꯑꯩꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯤ?" ꯑꯔꯕ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯑꯔꯨꯕ ꯃꯥꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯗ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯔꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯆꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ." ꯑꯔꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯑꯄꯪꯕꯁꯤꯡ ꯑꯁꯤꯅ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯈꯨꯝꯕ ꯉꯝꯗꯕꯗꯒꯤ ꯑꯩꯍꯥꯛ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯛꯂꯤꯕꯅꯣ꯫ ꯑꯩꯕꯨ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯣ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯅꯍꯥꯛꯀꯤ ꯀꯔꯤ ꯃꯅꯥ ꯄꯤꯒꯅꯤ?" ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯂꯂꯣꯟꯕꯁꯤꯡ ꯑꯃꯗꯤ ꯎꯠꯁꯤꯡ ꯑꯗꯨꯅ ꯊꯛꯄ ꯀꯣꯟꯅꯅꯕ ꯏꯁꯤꯡ ꯒꯨꯍꯥꯗꯒꯤ ꯃꯊꯛꯇ ꯄꯨꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯑꯔꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ꯫ ꯁꯦ, ꯁꯦꯝ 3ꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯍꯥꯛꯀꯤ ꯏꯁꯤꯡꯗꯨ ꯁꯣꯛꯄ ꯂꯣꯏꯔꯒ ꯁꯦꯝ ꯑꯃ ꯂꯩꯃꯥꯏꯗ ꯊꯥꯗꯧ, ꯑꯗꯨꯒ ꯒꯨꯍꯥꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯒ ꯁꯦꯝ ꯑꯃꯃꯨꯛ ꯊꯥꯗꯧ, ꯑꯗꯨꯒ ꯒꯨꯍꯥ ꯃꯊꯛ ꯌꯧꯔꯒ ꯑꯔꯣꯏꯕ ꯁꯦꯝ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯊꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯒꯅꯤ꯫ ꯑꯗꯨꯒ ꯀꯐꯣꯏ 3ꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯣꯡꯃꯗꯤ ꯅꯍꯥꯛꯅ ꯀꯐꯣꯏꯁꯤꯡ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯥꯛꯀꯅꯤ." ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯔꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯨꯍꯥꯗꯨꯗꯒꯤ ꯏꯁꯤꯡ ꯄꯨꯔꯒ ꯀꯥꯔꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯎꯠꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯈ꯭ꯔꯕꯁꯨ ꯏꯁꯤꯡꯗꯨ ꯄꯥꯇ꯭ꯔꯗꯨꯗ ꯄꯤꯛ ꯊꯟꯅ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯝꯃꯤ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅꯁꯨ ꯎꯠ ꯑꯃꯒꯤ ꯄꯣꯠ ꯑꯃꯗꯤ ꯒꯙꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨ ꯈꯨꯗꯛꯇ ꯏꯅꯥꯛ ꯈꯨꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨ ꯂꯂꯣꯟꯕꯒꯤ ꯄꯣꯠꯁꯤꯡꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯍꯔꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯑꯃ नेकलम्मी अदुगा महाकी पोटसिंग पैसा अमदी गधादु महाकी नुपीगी मनाक्ता थारकलम्मी। महाकना खल्लम्मी अइना कफोय अहुमसिसु युमदा थाख्रगे करिगुम्बा कफोय असिना अइगी कोकयेतगी ताख्रबदी कायखिबा याय। महाकना महाकी कोकयेतगी कफोय अहुमदु लौथोकलम्मी अदुबु कफोयदु मांगखिरम्मी। कफोयगी महुत्ता अतांगबा नुंग मखल अहुम थोरकलम्मी। महाकना महाकी मपुदुगा कुइना लेमिनरम्मी। मपुदुना महाकपु थाजरकलम्मी अमदी मंगोंदा ललोनबगी सेंदोंगदु यामना पिरम्मी। महाकी मपुदु सिखिबदा महाक मयुम हलकलगे खल्लम्मी अदुबु महाकी मपुगी नुपीदुना मंगोंदा मतेंग पांगबिनबा हायरम्मी। नोंगमदी महाकना मयुम थादोरकलिबदु चही 10 फारकले खल्लम्मी। महाकना महाकी मपुगी नुपीदुदा हायरकलम्मी मपु इबेमा अइहाक अइगी नुपी अइगी इमा उनिंगलकले मरम अदुना अइहाक युमदा चलगे करिगुम्बा मतमदा अइबु दरकार लैरकलबदी अइंगोंदा पाउ पिबिरउ। अइना हसनदा तौगदबा थबक पुमनमक सिनरमलबनी। उद अमदा तोंखलगा महाक मयुम माइकै पांगलकलमी। असोमदना महाकना युम थादोक्तुना चतखिबगा था खरा लैरगा महाकी नुपीना मचानुपा अमा पोगलमी। महाकी नुपी अमदी महाकी ममाना कन्ना होनदुना अंगांग अदुबु योक थागलमी। महाकना थाखिबा पैसा अमदी कफोयदु युम यौरकपदगिदी महाकी ममा अमदी नुपी थबक कन्ना सुबगी मथौ तारमदे। महाकी नुपी राजकुमारी अदुनदी
ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯀꯐꯣꯏ ꯑꯍꯨꯝꯗꯨ ꯎꯍꯩ ꯅꯠꯇꯦ, ꯑꯇꯥꯡꯕ ꯅꯨꯡ ꯃꯈꯜ ꯑꯍꯨꯝꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅꯗꯤ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯐꯣꯏꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯆꯥꯅꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯐꯣꯏꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯃꯔꯛꯇ ꯂꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯖꯕ ꯀꯐꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯐꯤꯖꯣꯜꯗꯨ ꯃꯈꯣꯏꯅ ꯐꯖꯅ ꯁꯦꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯥꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥꯗꯨ ꯁꯅꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯔꯨꯃꯥꯜ ꯑꯃꯅ ꯌꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯨꯁꯨ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯄꯤꯌꯨꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯁꯣꯏ ꯌꯥꯎꯕ ꯆꯦ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯆꯦꯗꯨꯗ ꯑꯁꯨꯝꯅ ꯏꯍꯜꯂꯛꯎ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯍꯜꯂꯣꯏ ꯍꯥꯏꯅ꯫ ꯅꯍꯥꯛꯅ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯗꯥꯏꯗ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗꯨ ꯄꯩꯁꯥ ꯌꯦꯜꯂꯝꯃꯨ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯗꯨꯅ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯇꯥꯡꯕ ꯅꯨꯡ ꯑꯗꯨ ꯎꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯗꯨꯒꯤ ꯃꯃꯜ ꯂꯦꯞꯊꯣꯛꯅꯕ ꯁꯍꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯀꯧꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯅꯨꯡ ꯑꯃ ꯑꯇꯤꯌꯥꯗ ꯂꯪꯈꯠꯄꯗ ꯅꯨꯡꯗꯨꯅ ꯄꯥꯏꯈꯠꯂꯤꯕ ꯑꯋꯥꯡꯕ ꯑꯗꯨ ꯐꯥꯎꯕ ꯁꯅꯥ ꯂꯨꯄꯥꯅ ꯄꯩꯔꯕꯁꯨ ꯅꯨꯡꯗꯨꯒꯤ ꯃꯃꯜ ꯌꯧꯔꯣꯏ꯫ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯃꯃꯥꯏ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯗꯨꯅꯗꯤ ꯅꯨꯡꯗꯨꯒꯤ ꯃꯃꯜ ꯌꯧꯗꯕꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯨꯡꯁꯤꯒꯤ ꯆꯥꯅꯕ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯀꯔꯤꯗꯤ ꯄꯥꯝꯃꯤ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯃꯠꯇ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯆꯦ ꯑꯃꯗ ꯏꯔꯒ ꯁꯣꯏ ꯇꯧꯔꯕꯗꯤ ꯅꯨꯡ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯂꯧꯕ ꯌꯥꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯦꯝꯕꯣꯛꯇꯨ ꯅꯤꯡꯊꯧꯅ ꯁꯣꯏ ꯇꯧꯕ ꯆꯦꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯅꯨꯡꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥ, ꯅꯤꯡꯊꯧ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯨꯝꯗ ꯑꯇꯣꯞꯄ ꯅꯨꯡ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯡ ꯑꯅꯤꯗꯨ ꯃꯃꯜ ꯌꯥꯝꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯇꯥꯡꯕ ꯅꯨꯡ ꯑꯅꯤꯗꯨ ꯁꯅꯥ ꯌꯥꯝꯅ ꯄꯤꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯑꯆꯧꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯤꯁꯤꯡ ꯑꯗꯨ ꯁꯅꯥꯅ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯗꯨ ꯁꯥꯕꯗ ꯗꯥꯏꯃꯟꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗꯨ ꯆꯍꯤ 10ꯒꯤ ꯄꯥꯈꯪ ꯑꯃꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯅꯤꯡꯊꯧꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯃꯥꯟꯗꯔ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗꯤ ꯃꯉꯣꯟꯗ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯉꯛꯄ ꯐꯖꯔꯕ ꯌꯨꯝꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯗ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯗꯨ ꯀꯅꯥꯒꯤꯅꯣ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯀꯣꯟꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯆꯍꯤ 10ꯃꯨꯛ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫
ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯅꯍꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯇꯦꯟꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯟꯗꯨ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛ "ꯑꯈꯥꯡ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ" ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯟ ꯀꯥꯞꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯍꯟꯗꯃꯨꯛꯇꯤ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯑꯔꯣꯏꯕꯤꯗ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯕꯨ ꯇꯦꯟ ꯑꯃꯨꯛ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯟꯗꯨ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛ "ꯉꯥꯏꯕ ꯀꯜꯂꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ" ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯞꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯟꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯔꯥ? ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯒꯗ꯭ꯔꯥ?" ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯨꯝꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯁꯤꯒꯦ? ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯗꯨ ꯑꯩꯈꯣꯏꯕꯨ ꯐꯤꯕꯝꯁꯤꯗ ꯊꯝꯂꯝꯂꯒ ꯂꯂꯣꯟꯕ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯃꯨꯛ ꯈꯛꯇꯤ ꯇꯥꯈꯤ꯫ ꯅꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯣ?" ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ ꯏꯃꯥ." ꯑꯁꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯃꯍꯥꯛꯅ ꯎ ꯃꯊꯛꯇꯒꯤ ꯇꯥꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯌꯨꯝꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯩꯅ ꯍꯌꯦꯡ ꯅꯤꯡꯊꯧꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯊꯤꯔꯨꯅꯕ ꯂꯥꯟꯃꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯒꯅꯤ." ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨ ꯎꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯄꯨꯟꯅ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯅꯤ꯫ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥꯗꯨ ꯃꯀꯨ ꯅꯤꯡꯊꯧꯗꯨꯗ ꯅꯣꯜꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫